ngasi numidang waram phongkhiba tongan Manipuri sifungsingdagi maruoibi ipausing miyamna thamjagi ahanbada Kangleipakki Maira Newsdagi khongasaraga khongmanda leiba nga karbar tawba miyoy amagi yumna sakhangdabasingna bom langsinna pakhayankhre Telepati da sakhangdabasingna remote control IED ama thamjilamle Telepati da sakhangdabasingna thamjilam IED bom amadi khongmanda bom langsinna pakhayalambabu yaningdaba phongdoktuna Leikai gi imasingna ngasi wokat mifam sarakhibagi saktamamane Ngarang numidang pung taramathugi min anirom tabu matamda Imphal East District ki Irilbung Police Station konba Khongman Mangjil Zone 1 da leiba Aribam Sasikumar sa Yengkai apakpa Leikhidrabi Aribam Sitesor Sharma gi yumda sakhangdaba miyoisingna bom langsinduna pokayankhre thawong adu yamna kana yaningdaba phongdoktuna ngasi ayu Khongman Mangjil Orientals Club amadi Khongman Mangjil Zone 1 Maira Paibising simduna wakat mifam satakre Bom langsinduna pokayan kiba Aribam Sasikumar Saramasi mapalamdagi nga pusilakpagi karbar tawa miwemani hadi ngasigi wakat mifam madura sarubya kiba Aribam Sasikumar gi apokpa Aribam ongbi radamani na phungdukibada ngarang numidang si yumgi miyoising sak ising saba loiduna masa masagi kada pothanaba sangnakhraba matamni hairiba matam asida ikang khangaudana ahoba makholama yamna nakna tabada yumgi miyoising mapana thokduna yenglubana Sasikumar gi yumgi thongal gi hek thangnana leidiba maki nga gi dukan sangpham gate manakta bom pokhaibani haiba khangmangamki maki masa nupi Sasikumar aran bathabak tawba misunati sahi kun nga gi karbar tawduna wana honajarakpani masida kari karamba nungaitaba aran bathabak tawbagi mirakta bom pokhailibano matungna siguma misi mina thokpa yaba thaba si tawbiganu haina maakna makhatana phongdoki CCTV gi footage ki matungina bom pokhai ki badu ngarang numidang pung 10 mapan dapa matamda mamai mamit khumba bai thauduna lakpa mi anina Sasikumar gi thongal manakta bom adu langsilamani bom adu pungkhai amarungi matung pung 12 ani tabada pokhai ki bani haibadu khangbangam khiaidi Amaram na ngasi pung tareram tarakpa matamda Imphal East District ki Porompat Police Station gi manungsan ba Telepati da UG ni singnabasingna remote control IED tha thamjilamle IED bom ama thamjilamle habigi pawsi Imphal East District Police na phangmadagi khudakta bom thamjilamliba mafamda sangshinbaga loinana mafamadu mi kanamata sathandana question duna thamki masigi matung State Police ki bomb detection and disposal squad ki team laktuna IED edu ngasi pung 10 tabada asoi angam yauduna laktuki aduga ayuk pung 13 kungatare taba matamda Imphal East ki numaijing sing range ta puraga thugai khari bom export ki matung ina ngasi Telepati da thamjilamliba IED edu remote control ni kg mari muklumi silver gi pot amada semba IED edu gi manungda circuit board ama electric detonator ama TNT slab piece ahum 200 gram into 3 RTX kg ama 19 volt battery amasum sprinter oina yuat ki buldu kayamarum yaurami hairi ningsingba yabadi matam khragi mamang na Telepati da bom pokhayan bagi thawdok anirak leikhrabani ngasi gi thawdok aduga mari leinana Porompat Police Station na case ma halakhat khraidi atopa pawmana kaithel phambi singa police ka sauna muknabada nupi taruk lekana khre ngasi numijungba matungna temporary market set kaithel phambi imaibel sing irang horakre irang ado lakshinana bo hona bada Manipur police ki kangbuga kaithel phambi singa sauna mukna ba thokre mukna baduda nupi taruk lekana khre thawdo singa si numijungba matungna khoirambal kaithel gi temporary market set ta kaithel phamli bi imaibel sing Imphal Municipal Corporation gi office tamna lakhi loinana handa IMC na temporary market set ki kaithel ayuk pung taruk tagi numiyungba pung 12 phawbudang phambigi ayaba piba order ase handokadabani haina irang ado horakhibani irang ado kaithel phambi singna IMC tamna thomjindana balakpada police na makhoibu Rupamahal Tenki BT Road masinda thatpadagi handuna All Assembly Road romda amu IMC tanalaki kaithel phambi singando police na All Assembly mapara thatuna makhatana salankidi madura khoisaunaraba kaithel phambi singaduna police ka sauna mukna bathoki kaithel phambi singadu tankhaina po honabada KFC Granada Moroki Express seasonaduna tantoki thawdo sida kaithel phambi nupi taru ka hena mithupa madi wan thaba yorakpadagi Rims Hospital pukhatuna lekan akre hairenisu pausna makhatana phongdorakli amaramdana singju yolaga imung purambi ima tarada ningtham khudol tamduna pungning thawaikhre
Singju Festival 2022 gi mangoinana ngasi lamdam sigi yelhau Sinjak ama oibitana tana ariba nat ka sagonariba singju yonduna yumpunaribe lamdam sigi ima tara habidi khohampat pangai kaithel porompat thawan thaba lekai ima kaithel amati tera kaithel singju yolibi ima singi potphamda satuna ningtham khutol tamduna singju yonbi ima singbu pungning thotkhre Lakliba December kungani pandagi mathang sahi English ngani ka kungo homdagi January ni pan phawba numit tara gani thoni subna Margin Polo Complex hangang na pangtukudoriba Singju Festival 2022 gi mangoinana ngasi ayuk pung tara mathoy makai taba matumna festival sigi advisory board member KK Wehengbam na lusingduna satakiba ningtham khutol tambagi khongsadadura festival gi sip convener L Boby convener Rakesh Norem media coordinator Ojit Sorakhabam program coordinator SK Apanba Surendra Ningom Amadi executive member P Rajendro Nasing Marueva member Kasar Yakhina festival committee gi convener Rakesh Norem na press Thadorakpa Seoul Sinhai say Taragatur Rom among the Pangai Kaitel Singju Yonduna Masa Sing me whenever Shamlaklavi Haikam Nungshika be Singju Yon be Amanamaki Mapamda Ningtam Kudol Tamlak with the Harabamadi Nungaiba Punto Laduna Hakibida I housing Atopasin Pamata Paidi Singju Kak Yolagi Sasing Talakani Singju Yolaga Hingzariba Ehakpu Singju Festival Committee gi Thaumising and Ningtam Kudol Tambira Payamna Peri Ado Ehakna Miyamna Haizaning Mudi Hauzuki Matamda Mimi Singju Kobo Makalbu Singju Buyamna Sanariba Sigimuta Aikogi Lamdam Shida Hobo Manama Sing Siamba Singju Wena Savio Masina Haksang Naka Hena Kanaba Pigan Hennis Pondoki Makasa Tarakpoina Topapamana Ibetombi Mishigi Matang Sim Kiba Zeshiga Siam go Unaduna Warisanakre Mihat Boby Matam Supiki in a Leikai Digi Tantopiki Wore Blaure Zesi FIFA World Cup ki Hokib December Taragani Party Numidang Sanakiba final Mesta Argentina na Maipak Harabo Pongdoktura Kapturak Panomaruna Pan Madigi Leikhidrabi Singjamai Wang Begabati Leikai Digi Salam Ningo Lesramong Ibetombi Mishiga Mari Lena Sim keep a joint action committee against the brutal killing of Lesramong Salam Ibetombi Divigi Mute Singing Minister and Parent Unadan Warisanakre Minister office to Unakiba Duda Zeshigi Make Digi CM the memorandum Amasupisinki Minister gi Make Digi Pongdo Kibidi Taudo Yamna Levaktiba Mani Leikhidrabi Imunung Amri Sagai Nata Yauna Miamna Tingnari Awa Ahaksu Saru Yazari Taudo Asumba Langlangzin Tidonaba Marilenaba police station a case Manokale Tizin Megi Tawaksu Satari Sing Nabamio Amasu police Napare Lainga Kimeke Digi Lokatam Topa action Sungsoi Sweden Atubomatam Gimanunda Lokatkani Leikhidrabi Imung Manunda Lainga Kimeke Digi Pang Beaba Mating Pangan Hena Fundoki Ibetombi Mishigi Matang Minister and Beren Unaru Raba Matunda Zeshigi Weva Mipam Ama Pangtok to no Warep Ohum Yetnabalatana Laure Haina Zeshigi convener is Hais Sikandar Sharma Madi co-convener case Ongbi Premilana Sahito Zeshina Ibetombi Mishigi Matang Loki Warep Sing Adusu Press Tadurakli Warep Sing Adudi Ahan Ashibaksang Lokshin Dringeda Zeshina Mihatpa Kangema Boby Elias Debakantagi imung da sang duna Mihat pe imungi miyo amat Mihat pe yumda leitaba loinana Mihat pe case Boby na pairamba u karbar gi thaba asibak sang lodringeda matam supigi oina thingjinba loinana Mihat pe Boby matam supigi oina Leikai degi tanthokpa ani subada case Boby na Leikhidrabi imung lupa lakh yangkai pihanba hairibe senpa masi shibagi sorat nangnaba pihanba haina JAC na amat oina yanare senpa masi pidringeda Mihat pe gi mingda leiramba property JAC na paisinba Ahum subada Mihat pe case Boby gi yum inkol natragana malsang Leikai thingai natragana amang anta throkpa matamda JAC ga mari leinadaba asinanisu paushina makatana phongdorakli atopa paumana Tamenglong the Semgaliba BJP gi office minister and Berena Yengsinkre Tamenglong district headquarters known as Semga Sagaliba Tamenglong district BJP gi office minister and Berena ngarang hakthing na mapamaduru satuna Yengsinkre Tamenglong district headquarters gi Apollo ground hokiba December taragatruk gi satrakhiba Komla festival lution gi thoramda sargyakiba CM Berena maki Tamenglong khongsat kamari leinana district adugi BJP gi thaumi single loinana hauzik nongna sagatpa horakliba BJP gi office adu yengsinmina khibani Semga Sagaliba party office asi atubumatana lushinduna party gi mapangal hena kankat hananaba pauktak pibaga loinana lainga ki meke digi pekhaliba welfare scheme sing miyamda mapung phana yahonana basu khangan khadi
अमरोमदना लुपा लाख यांखैगा मरी हेनबगी सनागा कोनन AR ना नुपी अनि फारे ngasi ayuk pung mapan makhairam taba matamda Imphal More lamigi khudeng thabida leiba kun suba Assam Rifles ki check post ta More dagi Imphal tamna thorakpa nupi ani dagi sana khangen biskut taruk yoramadagi phare hena AR dagi phangwa paw man hairi pharaba sana khangen singadu nupi singadu gi handbag tu yoramani hairi pharaba nupi ani adudi More khunau Leikai ward number 9 dagi ningthaubjam Santi Devi Mapurebe and Thoiba Madi More Turel Wang Maleka ward number 7 dagi yumnam Santi Mapurebe Leikhidrabi Ibobi Makoi ani dagi pakat kiba sana singadu puna gram samapan ga maudra ga tareni loindana malem gi kaithil sarang lupa lak yankhai mari ga lising taraga mathoi ga satruka taraga taruk rongi mamal oigene hari pharaba nupi ani du makoi dagi phangli ba sana singadu ga konana More custom preventive force ta kusuna kre hanusu AR dagi phangma pawsna hari अमरमदना कोकी लहरुलुप सिंग लेंगा का सुसना बखुदक लेपु हाइना सिंगजमे मदि नोंगमैबुंग वकत मिफम फंख्रे हौखिबा डिसेंबर अहोमदा पीपल्स अलायंस फॉर पीस एंड प्रोग्रेस मणिपुर न थोकिबा प्रेस नोट अदुबु मपुंग पाना सोकत पोइना ngasi कोकी लहरुलुप सिंगा मणिपुर लेंगा का सस्पेंशन ऑफ ऑपरेशन सुसना रिबसि खुदक तिगे हंदो उ हाइबा दबि तौदुना ngasi सिंगजमै इमा काइतेल मदि इम्फाल ईस्ट की नोंगमैबुंग नंबम Suthek Bazar Wokat Mifam Satakre. Wokat Mifam Maduga Mari Lena Singjama Ima Kaitil Gimekedi Press Tadorakpa Sirol Aman Haidibidi. Koki Laholup KNO KNA ZRA ZRO ga India government amadi Manipur government yauna typer type talk asi karam na taram libno. Koki Laholup ani si Manipur Hanadagi English na Lazaramba Yelhomi Singi Marakta Singsep Thaba group singi. Manipur Tugairaga Makogi Tungan state ama Sema Pama group ni. Myanmar masa oibana Manipur masa gi hanatigi leizaramba indigenous community singi marakta leramba peace and harmony oiba ethnic relation culture relation amadi religion mayam adu masa khangde amadi thugaina bohone khuda moina hairabada kauburu thangjing makhoi gi ne hairakli basini popi amadi number 4 drug ki matang na makhoi gi oiba asobo role yauri Myanmar gi niyam kaina Myanmar masa mayam pusulakpa mayam asi Manipur praja miyamna khangnara bo wapam ne hairi Loidana ima singna hanglakli bo hangdi Manipur kai gani khangna hidden agenda laibagino shu makasa tharamli besi asuk lurawa tanpham si da Manipur lenga tumin laidiba karigino Manipur kanbada asobo thaudang laukiba CSO maira paibi kaya kadaida leikhrabage maitei khakti issue na timasi indigenous peoples naga siru khongsai paite mite pangal kadai de satkre habu hang singasini ngasi chatakiba wakat mi pamadur ima singna yelomi sing punsinduna yeknaba masa khangdolaga maramda tankrasi India lenga amadi Manipur lenga na lauriba role si leba miyamba khanga lu haiba ko lauksu ama toina laukhi amaramda kokilal hauba singa Manipur lenga ka su sanaba tokpiro haiba dabi tawduna ngasi nongmaibung namba suthek Bazar Eastern Student Club nongmaibung amadi nongmaibung Women's Development Maira Paibi Association na wakat mi pham satakre hadi Makasa tarak poina to papaw mana MP Sanazawba Laishemana Lauktak Par Amadi Kaibul Lamzau National Park Yokhanaba Parliament mi phamna pukatre Rajya Sabha gi MP Ningthau Laishema Sanazawbana ngarang phamkiba Parliament mi phamna Manipur gi Lauktak Par Amadi Kaibul Lamzau National Park Yokhatuna thamna pukatre mano wapam asi Parliament mi phamna pukhaladuna hai Lauktak Hydro Project amadi Ithai Dam gi merit point kya lairabasu masigi ona tainabada demerit point kya su lairi habisi na thaiba yararoi daba mani Loktak Hydro Project ki beneficiary state singasi Manipur Nagaland Assam amadi Mizoram ni habisi asumani mai megawatt samaga manga generation gi manungda Manipur yoina megawatt kuntraga manga khaktamak sijina duna lakli aduba lemhoriba megawatt humdra aduna yumthangnari bi state singda yontoi Loktak Hydro Project amadi Ithai Dam gi demerit singaduri law singu yab lehau sien lam hectare Lising Marfuga Mariga, Samriga Yankai Rom, Ising Tumzin Duna Mangduna Lady, Akwe Budu Kundari Bamiamgi, socio-economic and cultural life to Solaki, Empilation Sana Zawbana Makatana Parliament, Mi Pamnatam Gibu Pamdi, Lauktak Padasi no Monomigi, Tenzilakli, Kabul Lamzau National Park Ecosystem Amadi, Environment Su Yamna Soli, Haidiba Pass, Malem Guin Amatangairaba, Floating Pamani, Rodana Sangagi Horapamni. Tangla sama kalamati Manipur gi state animal su oiriba sangai si pak asi khakta da phangi hausik ti sangai gi masing si chani gi yankai da hantare amadi khudong thringa oiba sama kaloirakli
हाइरिबा खुदोंथिनिंग ओइरेबा फिबम असिगी येंगदुना लेबा असिगी मरुओइना संगाई कननबगिदमक लौताक पारमदि कैबल लमजाउ नेशनल पार्क योखत्तुना थमनब लोखत्पे याबा थबक थरम खुदिमा लोखत्पियो हाइना एमपी ना हाउस की खुथांगदा इंडिया गवर्नमेंट दा तक्सिनखि अमरोमदना कुकी सिंगदी मिटोपनिना येलहोमी की पुवारी खंगोय इजराइल की स्टेट अमा मणिपुर थमफम थोक्ते फेडरेशन ऑफ हाउमी कुकी स्टेट डिमांड कमिटी ना सेंट्रल गवर्नमेंट ओइदब वफम क्या दिल्ली की यंत्र मंत्र वकत मिफम फमदुना अरानब वफम थमलिबसु करिसु कानब फंगलोय मासाना मासाबु इजराइल की लॉस ट्राइबनी हाइजदुना इजराइल खुंदाबा हौख्रबनी हाइबसु इंडिया गवर्नमेंट सबसाना खंगी कुमजा इंग्लिशिंग अमगसनी पान कुंथ्रादगी ngasi फावब लेपतना संगसिलंगलिबा कुकीना इंडिजिनस ओइबि यारो हाइबसि कुकीसिंग खंगदबनी इंडिजिनस की वन तो खंगदबा हाइबसि मिटोपनिना इकाइबा खंगलोय मदुना इजराइल की स्टेट अमा मणिपुर थंपम थोक्ते मिटोपनिना येलहोमी की पुवारी खंगलोय हाइना फेडरेशन ऑफ हाउमी की सेक्रेटरी जनरल यांगजिंग बीसीसी ना प्रेस थोक सिरोलमन हाइदि सिरोलसिन हाइ Concocted Anglo-Kuki War ni haibasi Central Government loina khangi history na reconi adumagna aranba puari sagalib singdugi mayokta lona yadana center na gate amadi pillar sing government da lauthoknaba Federation of Haumi na thamani maduna sopam tokte haidi Siolosina makata na hai Manipur government na reserve forest amadi wildlife sanctuaries area da khunda sinba sing takthokpada kokisina India government da wakat pada kana pa phangloi government na popi thabada athingba pibidigi free oina popi thaba yana state ama demand torakpani haibisi India government na khangi number 4 opium white tablet sing business story bisi sada 99.9 di koki singni business asi mapung phana sathaba yana ba koki state demand torakpani haibisi su India government da natana malem gi miyam na khangi haidi siolosin hai yek sarai leba lamdam sigi gelhau mi sing sagona tuna horak phamoiba kaubru thangjing amadi kaunubu Manipur lengana Manipur Essence and Historical Monuments and Archaeological Site and Remains Act 1976 ki makhada preserve tawnaba laukthokpada koki singna sapam tokte lamdam asida saidang singna nungsi sanan la laiminaba pamlabadi lamdam siki puwari bu ikai khumnagadabane sai lising kya gi ning tamgi puwari ga sagon naraglaba irei pak iramdamni lamdam asibu kannanaba ipai pu kya gi ikai khrabane masibu marakta haijilakpa kuki singna maset thugainaba honarakpa haibisi masagi mamaida singjangna yanchinjabani haiba kawredabani Federation of Haumi na lamdam sida laiminariba purup kudima nungsi sanana laiminaba pami adubu apunbagi saktam thugainaba honarakpa singi mayakta matam pumada laigani sohaidi amaromdana Sapogi athingmana mara moiduna Dimapur da panduna leiba Manipuri maumasa humfunga si iyalip tauduna Impal purakre Sapo na Manipur gi mau miyambu Nagaland gi angami na khunda mafam singda sanglakpa yaro hena athingba thamkraba matung ngasi Nagaland gi Dimapur panduna leiba mau miya Manipur lengana iyalip tauduna Impal gi Bir Tikendra International Airport ta aso engam yauduna thunglakre ngasi Impal yorakraba maugi miyam adu puna miyoi humphuromni makhoi singadu ayaba mahirui amadi thabak inkhang tauduna leiba asigi leiba asigi North East region yauna ata state singgi Christmas kumai ge mari lenana mayumda land route thokna rakhiba ngaktani leibak thibidi Nagaland gi Southern Angami People's Organization Sapona makhoi gi area da mau miyam satok jasin tawbada athingba thamjin khibadigi lambi da tholakpada khudong sadaba kayamarum leibada Dimapur da Punduna Leirakibani, Dimapur dagi, Tholakiba Miyamadubu Mau Impal Market Coordinations Committee gi Mute Singna Impal gi Bir Tikendra International Airport Haraukte Amnoki, Taran Opaduga Mari Lenana Mau Impal Market Coordination Committee gi Convener Kuraizam Athobuna Paumising Hai, Sapona Mau Miyam gi Mayok Athingba Thamlakraba Matung Hokiba December Tragatreta, Committee Shina Dimapur Panduna Ladiba Mau gi Isni Nau Singbu Upaya ma tawraga December kun ngamati phawgi manungda Manipur yorongna thawrang paikhat piu haiduna Manipur lengak memorandum ama pisinki committee sina pisinkiba memorandum adubu minister N Birena athubuda thabakta ontopirapgi dama hainingai leitana CM bu thagarpa phungdurakli mahangna makhata na hai tholi issue si matangna tung koigeda bu woroisin ma purana ba Manipur lengan athubi ki oina diplomatic channel ama hangdokko mathuktai madura home ministry Nagaland lenga amadi Saviors of India yauna official table amadi faminaduna land record khudima kupna yengsilaga matung waroisin purana bo honagadabani sumnagi angami gi miyamna semba loop kharana makhoi goeba customary law da mi yengthamnagi issue si waroisin purakpa yaroi
नागालैंड कस्टमरी लॉ चटने है मणिपुर मधु चटनाते मणिपुर की पॉलिटिकल मैप मपुंग फाना सेनब कन्वेंशनल लॉ की खुथांग टेबल फमीन थबक पैखट सूंगने मधुद तरप रिजोल्यूशन थबक ओंथोक्तुना वोरेसन लाक्नब सिंगदबनी थौदांग मयुक्त लैरक लुसिंग खुदिमक लॉगी थबक लौकटगदबनी हैनसु अथौबन मखातना फोंदोखी अदु हौजिक ओइनदि म्याम पावसिस मतांग से लुसिंजरगे मैम पुन अनौब अपडेट ngamiनसी